12 November 1996 numid asida United States ki flight C-141 plane asi American Embassy ki supplies puduna Delhi tamna pairaklami plane asina pairakpa lambi gi laichil marag asida plane gi pilot asina maibul ama pairakpa urami asum naksilakpadagi maibul asi ani thokna pairaklami thawdok asigi paw asi pinaba plane asigi pilot na Delhi gi ATC Air Traffic Controller BK Datta da contact torami aduga ATC BK Datta su minute ama ani gi mamangdagi flight ani ga contact tawnaba hotnaduna leirami adubu flight ani asidagi response amatadi phanglamkhide Air Traffic Controller BK Datta na contact tawnaba hotnariba plane ani asi 14,000 feet altitude ta thengainaduna kaikhrabani aduga US pilot na ukhiba maibul ani adusu plane ani asi thengainaduna kairaga leimaida tarakpagi saktamni thawdok asida mihoi sahum hena sikhi marup mayam sorokta chenba gari sing asi amaga thengainaduna accident thokpa kaya ama aikhoina ure amadi thengnare adubu pak chaurba atiyada paiduna chatliba aeroplane sing asi thengainaduna accident thokpagi paudi ita tanade adubu ngasi mayamgi damakta pujarakliba wari asidi ngasi fawbagi worst mid air collision amagi warini marup mayambu DAshil 2.0 gi anoba video asida taramna uksari 12 November 1996 numid asida Delhi gi Indira Gandhi International Airport asidagi Saudi Arabian Airlines Boeing 747 plane asi take off toroklami plane asida 289 passenger ga loinana crew member 23 tonglaklami haibadi plane asida punna miyoi 312 tonglaklami haibani passenger 289 asigi manungda passenger 215 di Indian citizen ngaktani makhoi sing asi Saudi Arabia da chatuna thabak suba construction worker ngaktani flight asida 40 Nepalese amadi America macha ahum su yauri plane asi Delhi dagi Saudi Arabia gi Tehran International Airport fawba paigadaba plane ni plane asigi captain na Khalid Al Subeli aduga first officer na Nazir Khan ni Captain Khalid 9,837 flight hours experience labor pilot ni Saudi Arabian gi flight asi numidang wairam gi pung 3 minute 13 chatpa matam swaida Delhi dagi take off toroklami timing asimaktada Kazakhstan gi airline 1907 asisu Kazakhstan gi Shymkent airport dagi Delhi tamna pairaklami plane asi Ilyushin 76 TD plane ni plane asi Soviet Union na military aircraft oina sijanarambani kona thangda modified tawthoktuna civilian singi oina sijinaba horakhibani plane asida punna miyoi 38 tonglakhi masida 27 passenger ga loinana crew member tarani passenger sing asi ayambana traders ngaktani plane asigi captain na Alexander Robatovich Cherepanov aduga first officer na Irnik ni Captain Alexander 9,229 flight hours experience leraba pilot ni plane asisu Delhi tamna pairaklibani aduga Delhi dagi su Saudi Arabian gi plane asisu take off toroklibani plane ani asi same airway da pairami plane ani asibu handle townabagi responsibility asi air traffic controller BK Datta da sinarami Delhi airport asidagi 110 km radius phawbagi manungda pairakpa plane sing asibu senabagi thabagasi ATC gi mathongni Delhi dagi take off tokhiba Saudi Arabian plane asi take off hek tokhibaga 10,000 feet ta painaba permission pirami aduga nakal amarom daki pairakliba Kazaki plane asisu Delhi airport yogadaba 137 km walingai pung 3 minute 13 chatpa matam swaidagi hauna plane asi 15,000 feet ta pairaknaba permission pirami aduga minute kharagi matungda BK Datta na Saudi Arabian plane asi 14,000 feet ta paikhatnaba makha taba permission amuk pikhi Saudi Arabian plane asi 14,000 feet ta pairaba matungda makha tana wangkhatna painaba permission nirami adubu BK Datta na 14,000 feet ta ngaihak paikho hairami maramdi 15,000 feet asida Kazaki plane asi pairakhlibani 1996 ki matamdadi plane sing asida radar system asi install tawramde maram asina any aeroplane sing asina atopa aeroplane sing asibu uba phangde masina matam adudadi plane asi totally ATC da depend tawraga pairibani BK Datta gi signal response oina Saudi Arabian plane gi pilot asina we will maintain 4
440 haina pahum piraklami masiki matung pung 3:30 chatpa matam asidana Kazaktagi pairakliba plane asigi radio operator na makhoi plane asi 15,000 feet da pairi haina report toraklami masida BK datana makhatana identify traffic 12 o'clock reciprocal Saudi Boeing 747 at 10 miles likely to cross in another 5 miles report if in sight Kazaki radio operator na hanglaklami how many miles masida BK datana khumlaklami traffic is at 8 miles level 140 Masida BK datana Kazaki radio operator asida hairiba asi nakhoigi plane adudagi 8 miles lapna 14,000 feet da Saudi Arabian gi plane ma pairibani karigumba plane adu urabadi report toro u hairibani wari asi sanaramba minute ama ani gi matungda hairiba plane ani asi thengainarami Saudi Arabian plane gi left wing asi Kazakh plane gi left wing asiga khetat naduna painakhi masida Saudi Arabian plane gi horizontal stabilizer Kazakh plane gi na vertical stabilizer asi sokhi Masidagi plane animak laimai tamna high speed ta paitharaklami aduga laimai da tasinduna pokhaiki Saudi Arabian plane asina tasinduna pokhairiba mafam asida uzawa masu hawi u asida mihoi kaya ama panduna leirambasu thingnakhi Saudi Arabian plane aduna tasinkiba mafam adugi manak nakna dhani kauba khungang ama leiri aduga Kazaki plane asina tasiliba mafam adubuna Birohar kauba village amadani plane ani asina tasinduna pokhairiba mafam ani asi kilometer 8 buk lapnaba mafamni plane animakta tonglakpa miyoi loinamak sikhi amatta kanba ngamhaukhide aduga asiba hakchang fawba phangkhidaba miyoi su yawkhi Manak nakpa khungangda leiriba miyoi sing aduna haibadadi Kazakh plane aduda tonglakhiba miyoi kharadi hinglami adubu makhoina kanba changluba matamdadi kanba ngamdana adumak leikhidre hairi Saudi Arabian gi plane asida tonglakpa passenger sing asidi hingbagi chance amatta leiramkhide maramdi plane asi 1135 km per meter gi supersonic speed ta paitharakhi masina plane gi mamang thangba saruk cockpit asi lainungda meter 10 hena luna yungchinki Thodog asibu investigation taunabagidamagta commission ama semlami aduga Delhi High Court ki judge Ramesh Chandra Lahoti na lead tormi masidagi plane pokhairiba mafam adudagi plane sing aduda yawba black box asi thiba horami black box asigi matingdagi plane asina pokhaidringai matamgi plane asigi altitude speed amadi position adu khangba ngamgadoribani masida sunatana pilot operators amadi ATC ani gi marakta sanakhiba wari pumba record toksilibani ahan badadi mayamna thodok asigi daita ATC BK datani haina tainarami maramdi pokhai khiba plane ani magasi mahakna operate tokibani adubu investigator singna voice record sing adu check toruba matamdadi air traffic controller BK datadi mahaki mathau adu chapchana amatta kaidana toromba thingnakhi aduga mahakna plane animak ningthina guide su tokhi BK datagi manakta plane gi altitude khangtoknaba facility leite maramasina altitude khangnaba pilot ta depend towi 1996 ki matamda Delhi airport ta sijanariba radar asi primary radar ni maramasina radar asigi matingdagi plane gi altitude yengba khangba ngamde plane gi altitude asidi supnatagi secondary radar khaktana khangba ngami adubu matam adudadi secondary radar asi available oide primary radar gi function asi radar asidagi sky da radio signal thadoi aduga signal asina aeroplane singda thenglaga amuk reflect torai aduga reflect torokliba signal sing adu radar asina amuk farga plane asigi location khangba ngamlibani adubu masina plane asi kayam wangna pairibano haibadudi khangba ngamde secondary radar sing asidadi plane asida yawba transponder asida radar dagi thadorpa signal asi hek phangbaga transponder asina plane asigi identity code altitude distance amadi speed na chingba information sing asi transfer torai masina plane gi altitude ki damakta pilot ta depend tawdrabasu yai international aviation standard ki matung inadi plane amaga vertical distance asi 1000 feet fawba oigadabani hairi expert singna plane ani asigi black box asibu investigation tawraba matungda khangba ngamkhi madudi thodog asi Kazaki plane asina soibadagi thokpani Saudi Arabian plane asidi 14,000 feet ta pairaga leinaba command pirakhiba aduda follow tawduna 14,000 feet ta adumak pairaga leikhibani aduga 15,000 feet ta payu haikiba Kazaki plane asidi 15,000 feet ta paidabida 14,000 feet ta oina pairaklami masina plane crash asigi main reason ni investigation asidagi yamna maru oiba amasu khangba ngamkhi madudi Saudi Arabian gi plane asidi directly
pilot ka ATC ga communicate tawi haibadi pilot ka ATC ga directly wari sanai haibani adubu Kazaki plane asidi ATC ga pilot ka directly wari sanade masida ATC ga radio operator singa oina communicate tawi maramdi Kazaki plane asi military aircraft ni maram asina plane asigi cockpit ta radio operators ki tonganba mafam yawi radio operator sing asi pilot ki hek maning da tonghi samna hairabada Kazaki plane asida tongliba radio operator sing asiga ATC ga pau faunaraba matungda amuk radio operator sing asina pilot ta pau pibani masida amuka hena soiriba asi matamadudadi radio operator sing asigi manakta separate altimeter yaudi maramasina plane gi altitude khange hairagadi pilot ki instrumentation da changlaga yengadabani Kazaki plane asina 15000 feet ta leire hairakhiba adu tasengnadi plane asi 16348 feet ta pairibani aduga plane asi continuously paitharaklibani air traffic controller BK Datana Saudi Arabian plane adubu warn tobo oina traffic is at 8 miles level 140 high kiba adu Kazaki co-pilot adugi wakhaldadi makhoigi plane adu 14000 feet ta paira u high ribani haina khankhibani adubu pilot ki maningda famliba radio operator sing adunadi makhoigi plane asi 15000 feet ta pairiboi khankhi radio operator asina plane asi 14000 feet ta paire khanglakpa matamda radio operator asina pilot aduda keep the 150 do not descend haina lauraklami Keep the 150. Do not descend. Accelerate, Sanyo. adubu matamadudi yamna thengmankhre investigation dagi khangba ngamkhi madudi Kazak plane gi pilot adugi English language skill asi yamna weak oi maram asina ATC dagi hairakpa wa adu makhoina ningthina understand toba ngamkhidabani aduga thodok asi thokhibagi maram amaga leiri madudi 1996 ki matamdadi Delhi gi airport asida air corridor amakhak lei air corridor haibadi plane gi paikhatpam lambi aikhoigi sorokumba asini aikhoigi sorok asida chatkhibagi amadi lakpagi lambi tongan tongana leibagum plane sing asigi su paikhibagi paitharakpagi air corridor semlibani adubu 1996 ki matam asidadi Delhi gumba mi yamna chinba airport asida civilian singi subnadagi air corridor amatang thami aduga atai air corridor sing asina Indian Air Force singna sijinaduna leikhi matamaduda chatkibagi lakpagi air corridor tongan tongan leiramlabadi Kazak amadi Saudi gi plane ani asi thengainaramloi adubu thodok asigi matungdagi Indian Aviation standard asida achouba ahongba ama lakhi masida lakpa amadi chatkibagi air corridor tongan tongana thamki aduga primary radar asigi mahutta secondary surveillance radar oina sijinakhi thodok asigi matungdagi ngasi fawba India da mid air collision asi amukhana thokhidre marup mayam masigi di video asi matang asi da loisilage mayam gi damakta anoba video ama muk puduna lakjage